co-convener Forum for Restoration of Peace Committee Manipur aduga ai United Maitai Pangan Committee gi advisor su oibani jumma mada changaga mifa mipun phuba chaiba torokpadagi laurakpadagi pendaba praja singna chensallaga karino haidana hanglubadagi nongmai kapamlaga chenkhiba ichinnaw sing maroina makhoina mathomram khangdana nongmai kapaga chenkhiba nammaga kapo oibajai mathomram khangdana pangkapta kapo oibajai maduda misi mina khara thokiba mi mari hauji confirm oire sire haiba aduga mi taragi mathakta soga hauji hospitalize tawdana leiri asigum laba thodok asidagi chance lorga labdam sida social media da karan turan pangai haiba pangi iba community amaga gi marakta thokpa adugumba thoganingdaba thodok kumna akhoi social media da pangai haiba se machi ngasidagi di topiro haidana ai miyam gi mafamda ahan bada ya appeal tawjage थोक्रिबा थौदोकसे मरिक चुगना खंगलबा मतुंगदा मियामना मखोइगी मथक्ता करी तौबा जाबगे हाइबदो जीएससीना हाइरकपा तौरप खुदिमक्तो सिरिबा मिगी छोइबा विक्टिम ओइरिबा कांगु सिगी तौरप खुदिमक्ता अखोइना सौगननबा अखोइ रेडी दा लैसी अदुगा थोइबा थौदोकसिदी कम्युनिटी अनीगी मैतै अमसु मैतै पांगनगी मरकता थोकप नते हाइबसिमा मियामदा अहानबदा अखोइ पाउसिमा अखोइ थमजगे अदुना मसिदा कनागुंबा खरना खुदोंग चाबा लौरगा सोशल मीडिया दा अदुगी लनाई मियोई सिंगदा WhatsApp ता करीदा पंगाई हायरगा कम्युनिटी अनीगी मरकदा थोकपा अदुगुंबा थोगनिंगदबा थौदोकुमना हाइबसे मसी तोकपीरो मसीना मरम ओरगा लमदमसिदा शांति हंजिननबा होनरिबा अखोइदा अपनबो ओइरे हाइबसिबा अखोइना मियामदा पिजबनी अदुना मियामनसु सुगुंबा तोंगादा थाजरगा कम्युनिटी अनीगी मरकदा थोकपगुमना अखोइना हेक सोशल मीडिया दा हाइबसे मसी तौगुमसी हाइबसे अखोइगी ngasi phabinariba akhoi organization mayam gi apurba adagi akhoi horen jo thobal district abadi kakching district apurba gi committee na chu social media da hairakani haina khoi thaji adu ngasi lengbi ragliba khoi gi fox gi president amadi secretary advisor vice president na chingba mayam jawbiri aduga khoi gi pangan gi organization mayam su jawre aduga khoi gi lilong bazar abadi arapti gi ichinaw sing langthaban kendra gi ichinaw sing khoi trai community peace committee gi ichinaw sing su jawri makhoi gi su press meet chi tawsi haibagi akhoi chumaina leire aduna yaragadi akhoi gi lengbi ragliba mayam na chu miam da सिगुमलाबा थोकलिबा थौदोगसे कम्युनिटी अनीगी मरकता थोकप नते कनागुंबा मखोइ खरगी नंगाई निंगाई संगदानबा हाइगद्रा करिनो अपेन पेन द खरदगी तौखिबनी अदुबु तसेंगना मियामना उरिबदी आरपीएफ पीएलएना आरामबाई सारगा सिगुमलाबा थबकसे तौरंबदगी थोखिबनी हाइदना मियामना उनरिबसे मसी असेंगबा अचुंबा खंगलबा मतुंगदा खोइ हाइसी खंगद्रिङैदा खोइ पंगांगागा पंगाई हाइरगा मियामदा ब्लेम तौनरगा कम्युनिटी अनीगी मरकता थोकपगुमना तौबसे मसिनदंग तोकपीरो हाइबसे अखोइ मियाम मफमदा अपील तौजरी अखोइ लेरिबा फेडरेशन सिविल सोसाइटी ऑर्गेनाइजेशन मणिपुर माइकैदि स्ट्रॉंगली कंडेम तौजरी अदुगो लोइनना हारिबा अखोइगी थौदो अदुदा असोपन नंग्रबा असिना यावरिबा इमुंग मनुंगी अवाबदुसु अखोइगी माइकैदगी अदुगुंबा अवाबदु सरुक याजरी लोइनना असिगुंबा थौदो असे मखा ताना थोगन बिदनबा अखोइगी माइकैदगी थौदो अदु जेनरिबि सिंगी माइकैदुसु तुगा सिगुंबा से नुहाइबा वाफमसे अखोइगी माइकैदगी हंगचरी हारिबा सकंगदबा अदुमा अननोन सिंग अदुना मियात मिपुन चथदुना अदुगुंबा चौबा मियामगी चरांगनबा अवाबा नुंगाइतबा थौदो अदुगी खुदोंग चाव लौरगांदा अखोइगी तोंगान सोशल मीडिया दा अखोइना रिमर म्याम संदोना कांगुकी इरांग अमा थोगनबा होनरकसे सिगुंबा फेमसे अखोइगी माइकैदगिसु याम नुंगाइतबा अदुगा सिगुंबा फेमसे मतुंगदा थोगनबिगनु अदुगा लेंगाकी माइकैदगी यामना अखोइगी अथुबा खोंथांग अमा लौखतुना मियामसे मखा ताना परमानेंट क्लास अमा थोकनबा अपील तौबिरकिबा ऑनरेबल सीएमसु अखोइगी माइकैदगी थादपा फोंदोकचरी सिक्योरिटी पर्सनल सिंगी यामना चेक्सिनबा अदुगुंबा माइकई अनीमक्ता करीगुंबा थौदोक थोकनबगी याम चावबा थौदांग अमा लौगिखिबसु आई सिक्योरिटी पर्सनल सिंगसु थागत फोंदोकचरी अदुगा असिगुंबा थौदो असिगिदमक ngasi makha tana koi kangluk ki oiba irang se sagat piganu kangluk ki irang nati masi lanai mioi kharegi oiba adu mawat ni haibase ni duga makha tana je sina changchil lapa khonthang sing je sina talapa demand sing da federation of society organization maike de gisu ekoi na madu
ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯕꯛ ꯑꯣꯟꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤꯃ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯂꯩꯉꯥꯛꯀꯤꯁꯨ ꯑꯩꯈꯣꯏ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯃꯈꯥ ꯇꯥꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛꯅ ꯋꯥꯈꯜ ꯇꯥꯃꯤꯟꯅꯗꯨꯅ ꯀꯥꯡꯂꯨꯞꯀꯤ ꯑꯣꯏꯕ ꯏꯔꯥꯡ ꯁꯥꯒꯠꯃꯤꯟꯅꯔꯣꯏꯁꯦ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯄꯥꯏꯈꯠꯄꯤ ꯑꯄꯤꯜ ꯇꯧꯖꯔꯤ ꯍꯥꯏꯔꯤꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯀꯔꯤꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯄꯥꯡꯒꯜ ꯑꯦꯔꯤꯌꯥꯁꯤꯡꯁꯦ ꯍꯦꯛ ꯊꯣꯛꯄ ꯑꯩꯈꯣꯏ ꯊꯦꯡꯅꯔꯦ ꯃꯔꯝ ꯑꯁꯤꯅ ꯃꯈꯥ ꯇꯥꯕꯗ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯁꯦ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡ ꯑꯣꯏꯔꯣ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯂꯥꯜꯍꯧꯂꯨꯞꯁꯤꯡ ꯑꯣꯏꯔꯣ ꯃꯗꯨ ꯆꯪꯗ꯭ꯔꯤꯉꯩ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯒ ꯇꯥꯟꯅꯔꯒ ꯆꯪꯃꯤꯟꯅꯔꯝꯂꯒꯗꯤ ꯑꯗꯨꯒꯨꯝꯕ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯗꯨ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯑꯗꯨꯅ ꯑꯁꯤꯒꯨꯝꯕꯁꯤ ꯃꯈꯥ ꯇꯥꯅ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯗ ꯀꯣꯑꯣꯄꯔꯦꯁꯟ ꯄꯤꯕꯤꯌꯨ ꯀꯔꯤꯒꯨꯝꯕ ꯗꯔꯀꯥꯔ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯗ ꯅꯤꯡꯁꯤꯡꯕꯤꯔꯛꯑꯣ ꯑꯩꯈꯣꯏ ꯌꯥꯎꯅ ꯇꯧꯒꯗꯧꯔꯤꯕ ꯊꯕꯛ ꯑꯗꯨꯗ ꯑꯩꯈꯣꯏ ꯃꯥꯏ ꯄꯥꯛꯅ ꯆꯪꯁꯤꯟꯕꯗ ꯑꯩꯈꯣꯏꯁꯨ ꯁꯔꯨꯛ ꯌꯥꯖꯒꯦ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯦ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯑꯉꯝꯕ ꯗꯥꯏꯇ ꯂꯧꯖꯒꯦ ꯂꯣꯏꯅꯅ ꯉꯔꯥꯡꯒꯤ ꯊꯧꯗꯣꯛ ꯑꯗꯨꯗ ꯂꯩꯈꯤꯗ꯭ꯔꯕꯁꯤꯡꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯃꯗꯤ ꯂꯩꯀꯥꯏꯒꯤ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯑꯋꯥ ꯑꯅꯥꯗ ꯂꯨꯞ ꯑꯁꯤꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯂꯣꯏꯅꯅ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ ꯂꯝꯗꯝ ꯑꯁꯤꯗ ꯀꯥꯡꯂꯨꯞꯀꯤ ꯏꯔꯥꯡꯒꯤ ꯃꯑꯣꯡꯗ ꯅꯥꯀꯟ ナꯏꯅ ꯄꯥꯎꯊꯣꯛꯂꯒ ꯑꯩꯈꯣꯏꯒꯤ ꯃꯁꯤꯗ ꯅꯥꯀꯟ ナꯏꯅ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯗꯅ ꯉꯔꯥꯡ ꯌꯥꯝꯅ ꯍꯥꯏꯗꯤ ꯃꯩꯇꯩꯁꯨ ꯄꯥꯡꯒꯟꯒ ꯇꯥꯏꯅ ꯂꯩꯕ ꯃꯩꯇꯩꯁꯤꯡꯁꯨ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯕ ꯑꯗꯒꯤ ꯄꯥꯡꯒꯜꯁꯤꯡꯁꯨ ꯃꯩꯇꯩꯒ ꯌꯨꯝꯂꯣꯟꯅꯔ ꯂꯩꯕꯁꯤꯡ ꯆꯦꯟꯊꯣꯛ ꯆꯦꯟꯁꯤꯟ ꯇꯧꯗꯅ ꯌꯥꯝ ꯋꯥꯕ ꯉꯔꯥꯡ ꯃꯤꯀꯨꯞ ꯈꯔ ꯊꯣꯛꯈꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯐꯕꯗꯒꯤ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯕꯤꯔꯤꯕ ꯁꯤꯑꯦꯁꯑꯣꯁꯤꯡ ꯑꯗꯨꯒ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯕꯤꯗꯨꯅ ꯑꯁꯤꯒꯨꯝꯕ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯃꯈꯥ ꯇꯥꯅ ꯁꯟꯗꯣꯛꯇꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯕꯤꯗꯨꯅ ꯂꯝꯗꯝ ꯑꯁꯤ ꯉꯁꯤ ꯐꯥꯎ ꯁꯥꯟꯇꯤ ꯑꯣꯏꯅ ꯄꯨꯔꯛꯅꯕ ꯍꯣꯠꯅꯕꯗ ꯑꯆꯧꯕ ꯗꯥꯏꯇ ꯂꯧꯕꯤꯔꯤꯕ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯕꯗꯁꯨ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯑꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯑꯩꯈꯣꯏ ꯂꯝꯗꯝ ꯑꯁꯤꯗ ꯂꯩꯃꯤꯟꯅꯔꯤꯕ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎ ꯉꯥꯛꯇꯅꯤ ꯉꯥꯏꯍꯥꯛ ꯃꯤꯀꯨꯞ ꯈꯔꯗ ꯀꯔꯤꯒꯨꯝꯕ ꯈꯟꯊꯍꯧꯗꯕꯗꯒꯤ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯑꯁꯦ ꯑꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯇꯨꯡꯗ ꯑꯩꯈꯣꯏ ꯃꯁꯦꯟ ꯇꯨꯡ ꯀꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯗꯅꯕ ꯀꯔꯤꯒꯨꯝꯕ ꯃꯈꯜꯒꯤ ꯀ꯭ꯔꯥꯏꯝ ꯑꯃꯠꯇ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯄꯨꯟꯅ ꯍꯣꯠꯅꯃꯤꯟꯅꯁꯤ ꯍꯥꯏꯔꯒ ꯑꯩ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯑꯩꯒꯤ ꯉꯔꯥꯡ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯗ ꯊꯣꯛꯈꯤꯕꯁꯦ ꯂꯝꯗꯝ ꯑꯁꯤꯗ ꯈꯨꯟꯗꯥꯃꯤꯟꯅꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯍꯤꯡꯃꯤꯟꯅꯁꯤ ꯍꯥꯏꯔꯤꯕ ꯊꯤꯝꯗ ꯂꯩꯔꯤꯕ ꯐꯨꯔꯨꯞꯁꯤꯡꯒꯤ ꯑꯣꯏꯕ ꯌꯥꯝꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯃꯅꯦꯅ ꯑꯩꯈꯣꯏꯅ ꯂꯧꯖꯩ ꯃꯔꯝꯗꯤ ꯑꯩꯈꯣꯏ ꯏꯟꯗꯤꯌꯥ ꯀꯟꯁꯇꯤꯇ꯭ꯌꯨꯟꯁꯤꯒꯤ ꯃꯈꯥꯗ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯃꯈꯥꯗ ꯆꯠꯄ ꯑꯩꯈꯣꯏꯒꯤ ꯂꯣ ꯕꯥꯏꯗꯤꯡ ꯇꯧꯕ ꯁꯤꯇꯤꯖꯟ ꯑꯃ ꯑꯣꯏꯅ ꯀꯅꯥꯒꯨꯝꯕ ꯃꯤꯁꯛ ꯑꯃꯕꯨ ꯍꯦꯛꯇ ꯃꯍꯥꯛꯄꯨ ꯃꯔꯝ ꯆꯥꯗꯅ ꯑꯩꯈꯣꯏꯒꯤ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟ ꯄꯤꯔꯒ ꯇ꯭ꯔꯥꯏꯌꯦꯜ ꯇꯧꯗꯨꯅ ꯃꯤꯕꯨ ꯍꯦꯛꯇ ꯀꯦꯄꯤꯇꯦꯜ ꯄꯅꯤꯁꯃꯦꯟ ꯄꯤꯕ ꯍꯥꯏꯕꯁꯦ ꯇꯛꯗꯥꯜ ꯑꯃꯁꯨꯡ ꯂꯩꯕꯥꯛ ꯃꯤꯌꯥꯝꯅ ꯌꯥꯅꯤꯡꯗꯦ ꯇꯁꯦꯡꯅ ꯀꯔꯤꯒꯨꯝꯕ ꯃꯤꯁꯛ ꯑꯃ ꯃꯔꯥꯜ ꯂꯩꯔꯝ ꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯅ ꯃꯗꯨ ꯑꯥꯏꯟꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨ ꯑꯆꯨꯝꯕ ꯖꯁꯇꯤꯁ ꯑꯃ ꯇꯧꯔꯒ ꯃꯤꯌꯥꯝ ꯈꯪꯅ ꯇꯧꯔꯒꯗꯤ ꯍꯦꯟꯅ ꯃꯗꯨꯅ ꯍꯦꯟꯅ ꯃꯌꯥꯝꯒꯤ ꯑꯄꯦꯟꯕ ꯑꯣꯏꯒꯅꯤ ꯂꯧꯖꯩ ꯑꯗꯨꯅ ꯂꯥꯏꯕꯛ ꯊꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯑꯩꯈꯣꯏ ꯊꯣꯛꯈ꯭ꯔꯦ ꯃꯁꯤ ꯑꯁꯨꯒꯨꯝꯕ ꯏꯟꯁꯤꯗꯦꯟ ꯑꯁꯦ ꯃꯇꯨꯡ ꯑꯃꯨꯛ ꯊꯣꯛꯇꯅꯕ ꯂꯩꯃꯤꯟꯅꯔꯤꯕ ꯀꯥꯡꯂꯨꯞ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇ ꯑꯃꯒ ꯑꯃꯒ ꯊꯥꯖꯅꯕ ꯑꯃꯒ ꯑꯃꯒ ꯅꯨꯡꯁꯤꯅꯕ ꯑꯩꯈꯣꯏꯒꯤ ꯀꯣ ꯑꯦꯛꯖꯤꯁꯇꯦꯟꯁ ꯍꯥꯏꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯂꯣꯟ ꯑꯁꯤꯅ ꯃꯥꯡꯗ ꯊꯝꯃꯒ ꯑꯩꯈꯣꯏ ꯄꯨꯟꯅ ꯆꯠꯃꯤꯟꯅꯁꯤ ꯃꯔꯝꯗꯤ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯍꯥꯏꯕꯁꯦ ꯃꯔꯨꯑꯣꯏꯅ ꯃꯨꯁꯂꯤꯝ ꯏꯆꯤꯜ ꯏꯅꯥꯎ ꯃꯩꯇꯩ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯒ ꯃꯩꯇꯩꯁꯤꯡꯒ ꯌꯥꯝꯅ ꯈꯨꯟꯗꯤꯟꯅꯕ ꯈꯨꯟꯗꯥ ꯂꯩꯇꯥꯅꯕ ꯑꯃꯁꯨꯡ ꯆꯥꯛꯈꯨꯝ ꯊꯪꯅꯕ ꯍꯤꯗꯦꯟ ꯄꯨꯟꯕ ꯈ꯭ꯋꯥꯏꯗꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯗꯤꯁꯇ꯭ꯔꯤꯛꯁꯤꯡꯒꯤ ꯃꯅꯨꯡꯗ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛ ꯑꯅꯤꯁꯦ ꯃꯩꯇꯩ ꯃꯨꯁꯂꯤꯝ ꯄꯥꯡꯒꯜꯁꯤꯡꯒ ꯑꯩꯈꯣꯏ ꯃꯩꯇꯩꯁꯤꯡꯒ ꯌꯥꯝ ꯅꯛꯁꯤꯟꯅꯕ ꯀꯝꯃꯨꯅꯤꯇꯤꯒꯤꯃꯛꯇ ꯅꯛꯁꯤꯟꯅꯕ ꯖꯒꯥ ꯑꯃ ꯑꯣꯏꯕꯅꯤ나 ꯖꯒꯥꯁꯦ ꯑꯩꯈꯣꯏ ꯇꯛꯗꯥꯡꯁꯨ ꯌꯥꯝ ꯀꯟꯁꯔꯟ ꯑꯣꯏꯅ ꯂꯧꯖꯔꯒ ꯂꯩꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯀꯝꯃꯨꯅꯤꯇꯤ ꯑꯅꯤꯃꯛꯀꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯗ ꯂꯩꯕ ꯀꯝꯃꯨꯅꯤꯇꯤ ꯈꯨꯗꯤꯡꯃꯛꯁꯤꯡꯅ ꯃꯁꯤꯕꯨ ꯑꯔꯥꯟꯕ ꯂꯝꯕꯤꯗ ꯄꯨꯊꯣꯛꯈꯤꯗꯅꯕ ꯍꯥꯏꯕꯗꯤ ꯀꯝꯃꯨꯅꯦꯜ ꯁꯥꯒꯠꯇꯅꯕ ꯑꯍꯦꯟꯕ ꯋꯥꯍꯩ ꯍꯥꯏꯕꯤꯗꯕ ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥꯗ ꯑꯃꯗ ꯑꯣꯏꯔꯣ ꯑꯦꯅꯤ ꯖꯒꯥ ꯑꯃꯗ ꯄ꯭ꯂꯦꯠꯐꯣꯝꯗ ꯍꯥꯏꯕꯤꯗꯕ ꯃꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏ ꯀꯣ ꯑꯦꯛꯖꯤꯁꯇꯦꯟꯁ ꯍꯥꯏꯕ ꯄꯣꯠꯁꯤꯅ ꯃꯥꯡꯗ ꯊꯝꯃꯤꯟꯅꯔꯒ ꯆꯠꯃꯤꯟꯅꯁꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯒꯤ ꯃꯇꯥꯡꯗ ꯑꯍꯦꯟꯕ ꯂꯝꯍꯦꯟ ꯇꯨꯝꯍꯦꯟꯕ ꯋꯥꯔꯤ ꯋꯥꯇꯥꯏ ꯇꯧꯅꯤꯡꯕ ꯌꯥꯎꯔꯛ ꯇꯥꯔꯒꯁꯨ ꯃꯗꯨꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯉꯁꯤ ꯄꯨꯟꯃꯤꯟꯅꯔꯤꯕ ꯂꯨꯞꯁꯤꯡꯒ ꯇꯥꯟꯅꯔꯒ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯂꯦꯒꯦꯜꯂꯤ ꯀꯔꯤ ꯇꯧꯕ ꯌꯥꯒꯦ ꯍꯥꯏꯕꯁꯨ ꯑꯩꯈꯣꯏ ꯃꯔꯤ ꯂꯩꯅꯕ ꯑꯣꯊꯣꯔꯤꯇꯤꯁꯤꯡ ꯇꯥꯟꯅꯔꯛꯀꯅꯤ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯔꯤꯒꯨꯝꯕ ꯊꯧꯕꯥꯜ ꯑꯃꯁꯨꯡ ꯀꯛꯆꯤꯡ ꯗꯤꯁꯇ꯭ꯔꯤꯛꯀꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯑꯔꯥꯟꯕ ꯃꯤꯡ ꯌꯥꯎꯔꯛꯑꯕ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕ ꯍꯤꯔꯝꯁꯤꯡ ꯑꯃꯗ ꯈꯪꯅꯤꯡꯕ ꯇꯥꯔꯒꯁꯨ ꯇꯛꯗꯥꯜꯒꯤ ꯃꯥꯏꯀꯩꯗ ꯉꯁꯤ ꯄꯨꯜꯂꯤꯕ ꯑꯩꯈꯣꯏꯒꯤ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯁꯤꯡꯒꯤ ꯊ꯭ꯔꯨꯗ ꯍꯥꯟꯅ ꯍꯪꯕꯤꯌꯨ ꯅꯠꯇꯕꯗ ꯏꯔꯥꯡ ꯁꯥꯒꯠꯄꯒꯤ ꯊꯕꯛꯁꯦ ꯇꯧꯍꯩꯒꯨꯝꯁꯤ ꯍꯥꯏꯕꯁꯦ ꯑꯩ ꯃꯌꯥꯝꯗ ꯊꯝꯖꯕꯒ ꯂꯣꯏꯅ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥ ꯑꯅꯥꯗ ꯑꯩꯈꯣꯏ ꯇꯛꯗꯥꯜꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯃꯣꯏ ꯁꯦꯡꯅ ꯁꯔꯨꯛ ꯌꯥꯖꯔꯤ ꯑꯃꯁꯨꯡ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯑꯁꯤꯕꯨ ꯑꯩꯈꯣꯏꯅꯁꯨ ꯀꯟꯗꯦꯝ ꯇꯧꯏ ꯂꯣꯏꯅ ꯃꯤꯍꯥꯠ ꯑꯁꯤꯗ ꯂꯩꯈꯤꯗ꯭ꯔꯕ ꯏꯃꯨꯡ ꯃꯅꯨꯡꯒꯤꯗꯃꯛꯇ ꯒꯣꯔꯃꯦꯟꯒꯤ ꯁꯥꯏꯠꯇꯒꯤ ꯃꯊꯧ ꯇꯥꯕ ꯄꯤꯕ ꯌꯥꯕ ꯀꯝꯄꯦꯟꯁꯦꯁꯟꯁꯤꯡꯁꯨ ꯃꯐꯝ ꯃꯇꯝ ꯆꯥꯅ ꯑꯊꯨꯕ ꯃꯇꯝꯗ ꯄꯤꯕꯤꯅꯕ ꯒꯣꯔꯃꯦꯟꯗ ꯁꯤꯟꯕꯤꯅꯕꯁꯨ ꯇꯛꯗꯥꯜ ꯁꯥꯏꯠꯇ ꯊꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛ ꯑꯃ ꯊꯣꯛꯄ ꯃꯇꯝꯗ ꯃꯥ ꯍꯧꯖꯤꯛ ꯀꯔꯤ ꯃꯔꯥꯜ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯁꯅꯨ ꯃꯥꯅ ꯂꯥꯛꯇꯕ ꯇꯥꯔꯁꯨ ꯄ꯭ꯔꯦꯁꯀꯤ ꯊ꯭ꯔꯨꯗ ꯃꯦꯗꯤꯌꯥꯒꯤ ꯊ꯭ꯔꯨꯗ ꯅꯪ ꯅꯨꯃꯤꯠ ꯑꯁꯤꯐꯥꯎ ꯃꯅꯨꯡꯗ ꯅꯪ ꯂꯥꯛꯀꯗꯕꯅꯤ ꯃꯁꯤ ꯁꯦꯡꯇꯣꯛꯀꯗꯕꯅꯤ ꯍꯥꯏꯗꯅ ꯃꯃꯥꯡꯗ ꯀꯌꯥꯃꯔꯨꯝꯁꯨ ꯁꯦꯡꯇꯣꯛꯅꯔꯤ ꯀꯧꯅꯔꯤ ꯁꯨꯃꯥꯏꯅ ꯀꯧꯕꯤꯔꯝꯃꯒꯗꯤ ꯉꯁꯤꯒꯤ ꯊꯣꯛꯏꯕ ꯊꯧꯗꯣꯛꯁꯤꯃꯛ ꯊꯣꯛꯂꯝꯗꯕꯁꯨ ꯌꯥꯏ ꯃꯤ 5ꯒꯤ ꯃꯄꯨꯟꯁꯤ ꯂꯣꯏꯔꯝꯗꯕꯁꯨ ꯌꯥꯏ ꯍꯥꯏꯕꯅꯤ ꯑꯩꯅ ꯊꯝꯖꯔꯤꯕꯗꯤ ꯂꯣꯏꯅꯅ
ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯈꯨꯡꯒꯪꯒꯤ ꯂꯩꯔꯤꯕ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯨ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯑꯦꯟꯇꯤ ꯁꯣꯁꯤꯌꯦꯜ ꯑꯣꯏꯕ ꯄꯣꯠꯁꯤ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯃꯌꯥꯝ ꯑꯃꯈꯛ ꯁꯦꯝꯕꯅꯤ ꯁꯣꯁꯤꯌꯦꯜꯂꯤ ꯑꯟꯁꯜꯂꯨꯕꯗ ꯃꯗꯨꯒꯤ ꯈꯨꯗꯣꯡꯆꯥꯕ ꯃꯈꯣꯏꯁꯨ ꯃꯈꯣꯏ ꯅꯥꯟꯊꯣꯛꯄ ꯉꯝꯅꯕ ꯇꯧꯔꯝꯕ ꯑꯣꯏꯕꯗꯤ ꯌꯥꯏ ꯃꯁꯥ ꯅꯥꯟꯊꯣꯛꯆꯅꯕ ꯃꯁꯥ ꯀꯟꯖꯅꯕ ꯄꯥꯕ꯭ꯂꯤꯛꯅ ꯑꯩꯈꯣꯏꯁꯤ ꯌꯣꯝꯁꯜꯂꯛꯑꯦ ꯍꯥꯏꯕꯒꯤ ꯑꯥꯏꯗꯤꯌꯥꯗ ꯇꯧꯔꯝꯕ ꯑꯣꯏꯕꯗꯤ ꯌꯥꯏ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯅꯨꯡꯊꯤꯟꯗ ꯅꯠꯇ꯭ꯔꯒ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯗ ꯃꯥꯕꯨ ꯀꯧꯔꯒ ꯆꯦ ꯊꯥꯔꯒ ꯀꯧꯕꯤꯔꯝꯃꯕꯗꯤ ꯃꯁꯤ ꯊꯣꯛꯂꯝꯃꯣꯏꯗꯕꯅꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯕꯗꯤ ꯁꯤꯒꯨꯝꯕ ꯃꯃꯥꯡꯗ ꯀꯌꯥ ꯑꯃꯁꯨ ꯊꯣꯛꯈ꯭ꯔꯦ ꯑꯩꯈꯣই ꯃꯁꯤꯒꯤꯗꯃꯛꯇ ꯁꯣꯜꯕ ꯇꯧꯕꯗ ꯌꯥꯝ ꯋꯥꯖꯩ ꯑꯩꯈꯣꯏꯗꯤ ꯍꯥꯄꯦꯟ ꯁꯦꯠꯂꯤꯉꯩꯗꯒꯤ ꯇꯝꯄꯥꯛꯁꯤꯗ ꯃꯅꯤꯄꯨꯔ ꯀꯥꯏꯕ ꯌꯥꯔꯣꯏꯅ ꯇꯝꯄꯥꯛꯀꯤ ꯚꯦꯂꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯕꯦꯖ ꯇꯧꯕꯗ ꯑꯩꯈꯣꯏ ꯑꯌꯥꯝꯕ ꯁꯔꯨꯛ ꯌꯥꯔꯒ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯉꯔꯥꯡꯗꯒꯤ ꯃꯥꯏꯅꯣꯔꯤꯇꯤ ꯑꯣꯏꯔꯤꯕ ꯌꯥꯝꯅ ꯁꯣꯜꯕ ꯒ꯭ꯔꯨꯞꯁꯤꯒꯤ ꯇꯦꯂꯤꯐꯣꯟ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯑꯣꯛꯄ ꯉꯝꯗꯦ ꯅꯈꯣꯏꯅ ꯌꯥꯎꯔꯨꯕꯗꯨ ꯀꯔꯤ ꯇꯧꯔꯦ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯕꯨ ꯀꯥꯞꯅꯕ꯭ꯔꯥ ꯍꯥꯠꯅꯕ꯭ꯔꯥ ꯍꯥꯏꯕ ꯀꯣꯏꯁꯟ ꯃꯌꯥꯝ ꯑꯃꯈꯛ ꯂꯥꯛꯈ꯭ꯔꯦꯕ ꯑꯗꯨꯅ ꯑꯩꯈꯣꯏꯗꯤ ꯐꯝꯕ ꯉꯝꯗ꯭ꯔꯦꯕ ꯑꯗꯣ ꯑꯩ ꯍꯦꯡ ꯇꯧꯔꯒ ꯁꯤꯖꯔꯒꯦ ꯍꯥꯏꯕ ꯚꯣꯏꯁ ꯐꯥꯎꯕ ꯑꯩꯗꯤ ꯄꯤꯔꯕꯅꯦꯕ ꯑꯩꯒꯤ ꯒ꯭ꯔꯨꯞꯁꯤꯡꯁꯤꯗ ꯑꯩ ꯀꯟꯚꯦꯅꯔꯗꯁꯨ ꯑꯩꯈꯣꯏ ꯈꯔ ꯆꯦꯜꯂꯤꯕ ꯇꯝꯄꯥꯛꯀꯤ ꯚꯦꯂꯤꯒꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯗ ꯃꯅꯤꯄꯨꯔ ꯀꯟꯗꯕ ꯌꯥꯗꯦ ꯑꯩꯈꯣꯏ ꯌꯨꯅꯤꯇꯤ ꯁꯥꯒꯠꯇꯕ ꯌꯥꯗꯦꯅ ꯆꯦꯜꯂꯤꯕ ꯑꯩꯈꯣꯏ 5-10 ꯃꯥꯏꯅꯣꯔꯤꯇꯤꯗ ꯂꯩꯕꯁꯦ ꯃꯁꯤꯡꯁꯨ ꯌꯥꯝꯖꯗꯕꯁꯦ ꯑꯩꯈꯣꯏ ꯃꯁꯦꯟ ꯃꯄꯥꯟ ꯀꯥꯡꯖꯩꯕꯨꯡꯗꯔ ꯄꯨꯟꯅ ꯊꯣꯛꯑꯒ ꯑꯩꯈꯣꯏ ꯍꯦꯡ ꯇꯧꯔꯒ ꯁꯤꯖꯔꯒꯦ ꯍꯥꯏꯕ ꯐꯥꯎꯕ ꯑꯩꯈꯣꯏ ꯋꯥꯈꯜꯗ ꯈꯜꯂꯛꯈꯤꯑꯕ ꯑꯗꯨꯅ ꯃꯁꯤꯒꯨꯝꯕꯁꯦ ꯃꯈꯥ ꯇꯥꯕꯗꯗꯤ ꯏꯁꯣꯔꯗ ꯅꯤꯔꯒ ꯃꯄꯨꯗ ꯊꯧꯅꯤꯖꯔꯒ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯍꯟꯗꯅꯕ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯀꯔꯤꯒꯨꯝꯕ ꯑꯃꯨꯛꯀꯁꯨ ꯍꯟꯖꯟꯅ ꯆꯪꯕ ꯃꯇꯝꯗ ꯂꯣꯀꯦꯜ ꯀ꯭ꯂꯕ ꯑꯣꯔꯒꯅꯥꯏꯖꯦꯁꯟ ꯅꯠꯇ꯭ꯔꯒ ꯃꯦꯗꯤꯌꯥꯗ ꯃꯥꯅ ꯂꯥꯛꯇ꯭ꯔꯁꯨ ꯃꯔꯝ ꯍꯦꯟꯕꯗꯣ ꯑꯩꯈꯣꯏ ꯆꯞ ꯆꯥ ꯃꯥꯒꯤ ꯃꯔꯝ ꯍꯦꯟꯕ ꯂꯩꯔꯝꯕ ꯌꯥꯏ ꯃꯗꯨ ꯃꯔꯝ ꯍꯦꯟꯕꯗꯣ ꯆꯞ ꯆꯥꯅ ꯋꯥꯔꯛꯁꯦ ꯍꯥꯏꯕꯁꯤꯗ ꯑꯩ ꯃꯈꯥ ꯇꯥꯅ ꯊꯝꯖꯔꯤ ꯑꯗꯨꯅ ꯃꯈꯥ ꯇꯥꯕꯗ ꯑꯃꯨꯛ ꯍꯟꯅ ꯃꯈꯥ ꯇꯥꯕ ꯆꯪꯕꯤꯔꯛꯀꯅꯨ ꯍꯥꯏꯕꯁꯤꯅꯤ ꯑꯗꯨꯒꯨꯝꯕ ꯅꯠꯇꯅ ꯉꯔꯥꯡꯁꯤ ꯅ꯭ꯌꯨ ꯏꯌꯥꯔ ꯍꯧꯕ ꯅꯨꯃꯤꯠ ꯑꯁꯤꯗ ꯌꯥꯝꯅ ꯂꯩꯕꯥꯛꯁꯤꯒꯤ ꯑꯣꯏꯅ ꯇꯪꯗꯨ ꯂꯩꯇꯥꯗ꯭ꯔꯕ ꯃꯇꯝꯁꯤꯗ ꯑꯃꯨꯛꯀ ꯍꯦꯟꯅ ꯌꯥꯝꯅ ꯇꯪꯗꯨ ꯂꯩꯇꯥꯗꯕꯒꯤ ꯃꯑꯣꯡꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕ ꯊꯧꯗꯣꯛ ꯑꯃ ꯂꯤꯂꯣꯡꯒꯤ ꯍꯥꯏꯔꯤꯕ ꯆꯤꯡꯅꯨꯡꯒꯩ ꯆꯤꯡꯖꯥꯎ ꯃꯈꯣꯡꯗ ꯊꯣꯛꯈꯤꯕꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯍꯥꯏꯅ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯁꯣꯛꯈꯤꯕ ꯄꯟꯈꯤꯕ ꯑꯃꯗꯤ ꯁꯤꯈꯤꯕ ꯅꯥꯕꯒꯤ ꯈꯨꯗꯤꯡꯃꯛꯀꯤ ꯃꯐꯝꯗ ꯁꯤꯒꯨꯝꯕ ꯊꯕꯛꯁꯤ ꯑꯃꯨꯛ ꯍꯟꯅ ꯊꯣꯛꯇꯅꯕ ꯑꯩꯈꯣꯏ ꯊꯧꯅꯤꯖꯕꯒ ꯂꯣꯏꯅꯅ ꯈꯨꯗꯤꯡꯃꯛꯀꯤ ꯏꯃꯨꯡ ꯃꯅꯨꯡꯒꯤ ꯑꯋꯥꯕꯗꯨꯁꯨ ꯁꯔꯨꯛ ꯌꯥꯖꯔꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩꯅ ꯋꯥꯐꯝ ꯈꯔ ꯊꯝꯖꯒꯦ ꯑꯩꯈꯣꯏ ꯊꯣꯏꯗꯣꯛꯅ ꯑꯩꯈꯣꯏꯒꯤ ꯏꯔꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯇꯣꯞꯄ ꯀꯣꯃꯦꯟ ꯄꯤꯗ꯭ꯔꯒꯁꯨ ꯍꯦꯟꯅ ꯀꯃꯨꯅꯦꯟ ꯑꯣꯏꯔꯝꯕ ꯌꯥꯕꯗ ꯑꯩꯈꯣꯏꯒꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯁꯤꯟꯕꯤꯈꯤꯕ ꯃꯔꯨꯑꯣꯏꯅ ꯂꯤꯂꯣꯡꯒꯤ ꯃꯩꯇꯩ ꯄꯥꯉꯜ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯁꯤꯒ ꯊꯪꯅꯅ ꯂꯩꯕ ꯈꯨꯟꯁꯤꯡꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯃꯈꯣꯏꯅ ꯑꯆꯧꯕ ꯊꯧꯗꯥꯡ ꯂꯧꯗꯨꯅ ꯉꯔꯥꯡ ꯊꯣꯛꯄ ꯌꯥꯕ ꯌꯥꯝꯅ ꯀꯃꯨꯅꯦꯜ ꯑꯣꯏꯕ ꯊꯣꯛꯄ ꯌꯥꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯑꯩꯈꯣꯏꯒꯤ ꯊꯣꯛꯍꯧꯗꯕꯁꯤꯒꯤꯗꯃꯛꯇ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯅꯤꯁꯤꯒꯤ ꯑꯩꯈꯣꯏ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡ ꯏꯃꯥ ꯏꯕꯦꯜꯁꯤꯡ ꯈꯨꯗꯤꯡꯃꯛꯄꯨ ꯑꯩꯈꯣꯏ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕꯒ ꯂꯣꯏꯅꯅ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯆꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯔꯥꯡ ꯈꯔ ꯀꯣꯏꯆꯦꯟ ꯆꯦꯟꯗꯅ ꯇꯧꯈꯤꯕ ꯑꯗꯨꯗꯤ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯞ ꯊꯣꯛꯂꯛꯀꯗ꯭ꯔꯥ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯔꯦꯄꯤꯠ ꯑꯦꯛꯁꯟ ꯐꯣꯔꯁ ꯑꯃꯗꯤ ꯃꯅꯤꯄꯨꯔ ꯄꯨꯂꯤꯁꯀꯤ ꯂꯤꯂꯣꯡ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯒꯤ ꯀꯥꯡꯕꯨꯁꯤꯡꯅ ꯃꯌꯥꯝꯁꯤ ꯊꯨꯒꯥꯏꯅꯕ ꯃꯣꯞ ꯕꯣꯝ ꯑꯗꯨꯒꯤ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯈꯔ ꯀꯥꯞꯈꯤꯕꯗꯨ ꯅꯠꯇꯅ ꯊꯣꯏꯗꯣꯛꯅ ꯇꯧꯈꯤꯗꯦ ꯑꯗꯨꯅ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯃꯈꯣꯟꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯊꯪꯅꯕ ꯈꯨꯟꯁꯤꯡꯒꯤ ꯃꯩꯇꯩ ꯈꯨꯟꯁꯤꯡꯒꯤ ꯄꯥꯉꯜ ꯈꯨꯟꯁꯤꯡꯒꯤ ꯈꯔ ꯀꯣꯏꯆꯦꯟ ꯆꯦꯟꯈꯤꯕꯗꯨ ꯑꯩꯈꯣꯏ ꯀꯣꯟꯅꯪꯗ ꯒ꯭ꯌꯥꯟ ꯇꯥꯅꯔꯀꯥꯟꯗ ꯃꯁꯥ ꯃꯁꯥꯒꯤ ꯌꯨꯝꯗ ꯍꯟꯖꯤꯜꯂꯒ ꯂꯩꯅꯈꯤꯕ ꯉꯥꯛꯇꯅꯤ ꯑꯗꯨꯅ ꯃꯁꯤ ꯑꯩꯈꯣꯏ ꯈꯟꯖꯕꯗ ꯃꯁꯤ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯏꯆꯤꯟ ꯏꯅꯥꯎꯁꯤꯡꯁꯤ ꯒ꯭ꯌꯥꯟ ꯇꯥꯃꯤꯟꯅꯔꯦ ꯑꯃꯒ ꯊꯣꯏꯗꯣꯛꯅ ꯃꯥꯅ ꯑꯗꯨꯅꯤ ꯃꯥꯅ ꯄꯥꯉꯜꯅꯤ ꯃꯥꯅ ꯃꯩꯇꯩꯅꯤ ꯍꯥꯏꯕꯒꯤ ꯈꯦꯠꯅꯕ ꯂꯩꯇ꯭ꯔꯦ ꯍꯥꯏꯕꯗꯨꯒꯤ ꯆꯞ ꯆꯥꯕ ꯈꯨꯗꯝ ꯑꯃ ꯑꯩꯈꯣꯏꯅ ꯐꯪꯖꯩ ꯍꯥꯏꯕꯗꯨ ꯊꯝꯖꯒꯦ ꯑꯗꯨꯅ ꯑꯩꯅ ꯃꯤꯌꯥꯝꯗ ꯑꯄꯤꯜ ꯇꯧꯖꯅꯤꯡꯉꯤꯁꯤ ꯍꯥꯏꯔꯤꯕ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯉꯔꯥꯡꯃꯛꯇꯗꯨ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯏꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯌꯥꯝꯅ ꯀꯃꯨꯅꯦꯜ ꯑꯣꯏꯕ ꯊꯥꯒꯠꯂꯛꯏꯕ ꯋꯥꯐꯝꯁꯤ ꯃꯁꯤ ꯌꯥꯔꯒꯗꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯅ ꯇꯧꯕꯤꯗꯅꯕ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯑꯃꯗꯤ ꯃꯩꯇꯩ ꯄꯥꯉꯜ ꯑꯁꯤ ꯑꯩꯈꯣই ꯑꯃꯠꯇꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯜꯂꯣꯟꯗꯨꯗ ꯊꯝꯕꯤꯔꯀꯥꯟꯗ ꯃꯁꯤꯗꯤ ꯄꯥꯉꯜꯒ ꯃꯩꯇꯩ ꯄꯥꯉꯜꯒ ꯃꯩꯇꯩꯁꯤꯒ ꯑꯩꯈꯣꯏ ꯈꯟꯅꯕ ꯅꯠꯇꯦ ꯃꯁꯤꯗꯤ ꯁꯨꯝꯅꯒꯤ ꯐꯦꯃꯤꯂꯤ ꯈꯔ ꯁꯣꯏꯅꯕꯗꯒꯤ ꯊꯣꯛꯈꯤꯕ ꯑꯗꯨꯒꯨꯝꯂꯕ ꯔꯥꯏꯑꯣꯅꯤꯅ ꯈꯟꯗꯣꯛꯄꯤꯔꯀꯥꯟꯗ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯂꯩꯔꯤꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯍꯦꯟꯅ ꯆꯥꯎꯕ ꯀꯝꯃꯨꯅꯤꯇꯤ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯦꯜ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯔꯥꯏꯑꯣꯠ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯇ ꯑꯩ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯕ ꯑꯃꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯍꯧꯖꯤꯛ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯑꯣꯏꯕꯤꯔꯤꯕ ꯑꯦꯟ ꯕꯤꯔꯦꯟꯅ ꯈꯨꯗꯛꯇ ꯔꯤꯌꯦꯛ ꯇꯧꯗꯨꯅ ꯍꯥꯏꯔꯤꯕ ꯉꯔꯥꯡꯒꯤ
ꯊꯧꯗꯣꯛ ꯑꯗꯨꯗ ꯆꯦꯟꯅꯕꯁꯤꯡ ꯑꯩꯈꯣꯏ ꯌꯥꯝꯅ ꯑꯊꯨꯕ ꯃꯇꯝꯗ ꯐꯒꯠꯅꯕ ꯍꯣꯠꯅꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯁꯣꯛꯄꯁꯤꯡ ꯏꯟꯖꯔ ꯑꯣꯏꯔꯤꯕ ꯃꯌꯥꯝ ꯁꯤꯒꯤ ꯅꯥꯈꯤꯕ ꯐꯦꯃꯤꯂꯤꯁꯤꯡꯁꯤꯗ ꯃꯈꯣꯏꯒꯤ ꯂꯦꯝꯅ ꯂꯥꯌꯦꯡꯒꯅꯤ ꯑꯗꯨ ꯇꯧꯅꯤꯅ ꯊꯝꯕꯤꯈꯤꯕꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯊꯥꯒꯠꯄ ꯑꯃꯗꯤ ꯂꯩꯕꯥꯛ ꯃꯆꯥ ꯇꯥꯕ ꯋꯥꯐꯝꯅꯤ ꯍꯥꯏꯕ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯃꯥꯏꯀꯩꯗꯒꯤ ꯊꯝꯖꯅꯤꯡꯕꯗꯤ JASꯅ ꯇꯥꯜꯂꯛꯄ ꯍꯥꯏꯔꯤꯕ ꯁꯣꯛꯈꯤꯕꯁꯤꯡ ꯑꯃꯗꯤ ꯁꯤꯈꯤꯕ ꯅꯥꯕꯁꯤꯡ ꯑꯁꯤꯒꯤ ꯃꯈꯣꯏꯅ ꯇꯥꯜꯂꯛꯄ JASꯅ ꯇꯧꯔꯛꯄ ꯗꯤꯃꯥꯟꯁꯦ ꯑꯊꯨꯕ ꯃꯇꯝꯗ ꯄꯟꯊꯗꯅ ꯏꯔꯥꯡ ꯊꯣꯛꯍꯟꯗꯅ ꯃꯁꯤꯃ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯄꯤꯊꯣꯛꯄꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯗꯨꯃ ꯑꯩ ꯑꯍꯥꯟꯕꯗ ꯑꯄꯤꯜ ꯇꯧꯖꯒꯦ ꯑꯗꯨꯒ ꯂꯣꯏꯅꯅ ꯉꯁꯤ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯏꯔꯥꯡ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕꯅꯤ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯈꯨꯗꯛꯇ ꯏꯝꯐꯥꯜ ꯏꯁ ꯋꯦꯁ ꯑꯃꯗꯤ ꯊꯪꯅꯕꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯒ꯭ꯔꯦꯇꯔ ꯏꯝꯐꯥꯜꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯔꯐ꯭ꯌꯨ ꯏꯝꯄꯣꯁ ꯇꯧꯔꯤꯁꯦ ꯊꯣꯏꯗꯣꯛꯄ ꯏꯔꯥꯡ ꯂꯩꯇ꯭ꯔꯦ ꯍꯥꯏꯅ ꯂꯧꯖꯔꯀꯥꯟꯗ ꯃꯌꯥꯝꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤൻ ꯇꯧꯕꯗ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯀꯦꯁꯟ ꯇꯧꯕꯗ ꯕꯤꯖꯤꯅꯦꯁ ꯇꯧꯕꯗ ꯃꯁꯤ ꯑꯄꯟꯕ ꯄꯤꯗꯅꯕꯒꯤꯗꯃꯛꯇ ꯑꯊꯨꯕ ꯃꯇꯝꯗ ꯑꯃꯨꯛ ꯔꯤꯚ꯭ꯌꯨ ꯇꯧꯕꯤꯔꯀꯥꯟꯗ ꯈꯟꯅꯕꯤꯔꯀꯥꯟꯗ ꯑꯊꯨꯕ ꯃꯇꯝꯗ ꯉꯁꯤ ꯊꯝꯕꯤꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯔꯐ꯭ꯌꯨꯁꯤ 144 ꯆꯂꯥꯏꯗꯅ ꯊꯝꯕꯤꯔꯤꯕ ꯀꯔꯐ꯭ꯌꯨꯁꯤ ꯂꯧꯊꯣꯛꯄꯤꯔꯀꯥꯟꯗ ꯇꯪꯗꯨ ꯂꯩꯇꯥꯕ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅꯒꯤ ꯐꯤꯕꯝꯗ ꯂꯩꯕ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯇꯁꯇ ꯑꯗꯨꯝ ꯊꯝꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝꯁꯤꯃꯁꯨ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛꯀꯤ ꯃꯐꯝꯗ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯍꯦꯟꯅ ꯏꯔꯥꯡ ꯑꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯐꯦꯗꯔꯦꯁꯟ ꯑꯣꯐ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯅꯁꯨ ꯍꯧꯖꯤꯛꯀꯤ ꯁ꯭ꯄꯣꯔꯠꯁꯤꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯄꯥꯡꯒꯟ ꯇꯥꯕ ꯄꯥꯡꯒꯟꯒ ꯅꯛꯅ ꯇꯥꯃꯤꯟꯅꯕ ꯃꯩꯇꯩ ꯈꯨꯟꯁꯤꯡꯗ ꯆꯠꯂꯀꯥꯟꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛꯇꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯑꯦꯋꯥꯔꯅꯦꯁꯇꯨ ꯍꯧꯖꯔꯒꯅꯤ ꯑꯗꯨꯒ ꯂꯣꯏꯅꯅ ꯂꯩꯔꯤꯕ ꯈꯨꯜ ꯅꯠꯇꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯦꯁ ꯃꯦꯗꯤꯌꯥꯗ ꯑꯩꯈꯣꯏꯒꯤ ꯑꯦꯂꯦꯛꯇ꯭ꯔꯣꯅꯤꯛꯁ ꯃꯦꯗꯤꯌꯥꯗ ꯅꯠꯇꯕꯗ ꯑꯩꯈꯣꯏꯒꯤ ꯁꯣꯁꯤꯌꯦꯜ ꯃꯦꯗꯤꯌꯥꯗ ꯊꯥꯒꯠꯂꯛꯏꯕ ꯁꯤꯒꯨꯝꯕ ꯅꯥꯇꯩ ꯆꯥꯗꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯦꯡꯒ꯭ꯋꯦꯖ ꯁꯤꯖꯤꯟꯅꯔꯒ ꯀꯝꯃꯨꯅꯦꯜ ꯑꯣꯏꯕ ꯃꯥꯟꯕꯁꯦ ꯃꯁꯤꯃꯗꯤ ꯇꯧꯕꯤꯒꯅꯨ ꯊꯣꯛꯈꯤꯕ ꯏꯔꯥꯡ ꯑꯁꯤ ꯃꯩꯇꯩꯒ ꯄꯥꯡꯒꯟꯒꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏꯒꯤ ꯇꯧꯅꯈꯤꯕ ꯏꯔꯥꯡ ꯅꯠꯇꯦ ꯃꯁꯤꯗꯤ ꯁꯝ ꯒ꯭ꯌꯥꯟ ꯇꯥꯅꯍꯧꯗꯕꯗꯒꯤ ꯃꯤꯑꯣꯏ ꯈꯔꯈꯛꯀꯤ ꯃꯤꯑꯣꯏ ꯈꯨꯟꯖꯥꯎ ꯈꯔꯈꯛꯀꯤ ꯑꯗꯨꯒꯨꯝꯂꯕ ꯀ꯭ꯔꯥꯁꯅꯤ ꯍꯥꯏꯕꯗꯨ ꯂꯧꯕꯤꯔꯀꯥꯟꯗ ꯃꯁꯤ ꯍꯦꯟꯅ ꯑꯩꯈꯣꯏꯒꯤ ꯃꯄꯨꯡ ꯐꯥꯅ ꯁꯧꯒꯠꯄꯤꯗꯨꯅ ꯍꯥꯏꯔꯤꯕ ꯏꯔꯥꯡꯁꯤ ꯇꯧꯍꯟꯕꯤꯒꯅꯨ ꯀꯔꯤꯒꯨꯝꯕ ꯈꯨꯜ ꯄꯥꯡꯒꯟꯒ ꯃꯩꯇꯩꯒ ꯇꯥꯏꯅꯕ ꯈꯨꯜꯁꯤꯡꯗ ꯍꯥꯏꯔꯤꯕ ꯏꯔꯥꯡ ꯑꯁꯤ ꯍꯧꯔꯛꯄ ꯇꯥꯔꯒꯗꯤ ꯍꯥꯏꯔꯤꯕ ꯈꯨꯜ ꯑꯅꯤ ꯑꯗꯨꯒꯤ ꯚꯣꯂꯨꯟꯇꯤꯌꯔꯁꯤꯡꯗꯣ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯍꯧꯅ ꯑꯩꯈꯣꯏ ꯑꯗꯨꯒꯨꯝꯕ ꯄꯅꯤꯁ ꯗꯟꯗꯤ ꯄꯤꯔꯁꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨꯃ ꯊꯝꯖꯕꯒ ꯂꯣꯏꯅꯅ ꯑꯩ ꯁꯥꯡꯅ ꯂꯧꯖꯔꯔꯣꯏ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯑꯩꯈꯣꯏ ꯂꯩꯔꯤꯕ ꯆꯍꯤ ꯆꯥ ꯀꯌꯥꯗꯒꯤ ꯂꯩꯃꯤꯟꯅꯔꯛꯇ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯔꯤꯕ ꯃꯩꯇꯩ ꯄꯥꯡꯒꯜ ꯑꯩꯈꯣꯏ ꯑꯗꯨꯝ ꯑꯦꯖꯤꯂꯤꯇꯤ ꯑꯣꯏꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯔꯤ ꯑꯗꯨꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯂꯩꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯁꯄꯣꯔꯠ ꯇꯧꯕꯤꯌꯨ ꯂꯣꯏꯅꯅ JASꯅ ꯇꯥꯜꯂꯛꯄ ꯈꯨꯗꯤꯡꯃꯛꯇꯁꯨ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯔꯤꯄꯤꯠ ꯇꯧꯖꯔꯕꯗ ꯑꯊꯨꯕ ꯃꯇꯝꯗ ꯃꯇꯝ ꯃꯥꯡꯍꯟꯗꯅ ꯃꯈꯣꯏꯒꯤ ꯅꯤꯡꯕ ꯊꯨꯡꯅꯅꯕ ꯑꯁꯣꯛ ꯑꯄꯟꯁꯤꯡ ꯑꯃꯗꯤ ꯁꯤꯈꯤꯕ ꯅꯥꯕꯁꯤꯡ ꯑꯁꯤꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯈꯪꯗꯦ ꯑꯃ ꯈꯪꯗꯦ ꯄꯤꯕꯗꯨ ꯃꯅꯤꯄꯨꯔ ꯒꯣꯔꯃꯦꯟꯅ ꯇꯥꯟꯅꯔꯒ ꯇꯧꯕꯤꯌꯨ ꯑꯗꯨꯒ ꯂꯣꯏꯅꯅ ꯍꯧꯖꯤꯛ ꯆꯠꯊꯣꯛ ꯆꯠꯁꯤꯟꯗ ꯑꯄꯟꯕ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯔꯐ꯭ꯌꯨ ꯏꯝꯄꯣꯁ ꯇꯧꯔꯤꯕꯁꯦ ꯃꯁꯤ ꯑꯊꯨꯕ ꯃꯇꯝꯗ ꯂꯧꯊꯣꯛꯄꯤꯌꯨ ꯍꯧꯖꯤक ꯃꯅꯤꯄꯨꯔꯗ ꯀꯔꯤꯒꯨꯝꯕ ꯒ꯭ꯔꯨꯞ ꯑꯃꯠꯇꯒꯤ ꯇꯦꯟꯁꯟ ꯂꯩꯇꯦ ꯏꯝꯐꯥꯜ ꯑꯦꯔꯤꯌꯥꯁꯤꯗ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯊꯝꯖꯒꯦ ꯑꯗꯨꯅ ꯂꯨꯔꯕ ꯇꯥꯟꯐꯝ ꯑꯁꯤꯗ ꯁꯤꯒꯨꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯁꯤ ꯊꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛꯅ ꯃꯁꯤ ꯑꯩꯈꯣꯏ ꯀꯟꯇ꯭ꯔꯣꯜ ꯇꯧꯃꯤꯟꯅꯁꯦ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯊꯝꯖꯒꯦ ꯊꯦꯡꯛ ꯌꯨ